Senapati Zilada Haujiksu Intamthagi Kamthengna Ingba Phibam Mayoknari District Headquarters area dadi ayok pung nipan makhai mapan phawba leichil kumna thabana miyamgi chathot chasingda chauna akaiba oiri numidangi matamdasu masiga chap manae phibam asina National Highway Imphal Dimapur lambi yauna jila asigi maru oiba lambi singda ayuk anganba amadi numidangda gari ichen chena de kahena ingbasina maram oiduna jila asigi biyam maru ena angang angamasung ahal singda chauna khudong chadaba mayoknari Lomi singdi manamasing thaba ingkol khoibegi thabak ayuk anganbada thabak shuba ngamnadana nungsha shaba ngainaduna leinari Senapati jilagi oina December dagi hojik phawbusi haro kumai amadi lohongbegi matamni miyamna khorongna ngainarakpa Christmas amasung New Year kumai sing mahushagi chatnabi amasung haro taimbaga loinana loisinkhre anoba chihi lakpada anoba pandam amaga loinana anoba punsigi khonchat amamuk haure Adobo February tha loiba phawbadi kumai kiyama panthukadoba watpana masida sharuk yawnaba miyam adomak semsaduna leiri asingumba haro nungaina thalamba matam asida awaba nungaitabagi thodoksu thoktabanate handakta tadobi AC gi sitting MLA amasung National People's Party NPP gi Manipur State President N Kais laikhidaba asina tadobi AC gi miyam khaktagi natana Senapati Zilla amade Manipur pumbogi chauna mangjaba oire Term Anirag Kaduna Tribal Affairs and Hills and Fisheries Minister Shu Oiramba N Kaisana Laikhidaba Shina Manipur gi Rajniti da Menshinba Ngamlaroi daba Achauba Ahamba Ama Leihoragani Aduga Mahagumba Mating Leiba Luchingba Ama Laikhidabada Khoidegi Chauna Mangjariba Shina Maujati Gini Awa nungai anina thanba matam asidasu sarkargi oiba thabak kayadi jilasidashu leptana adumak pangthokli Thoidok hendokna panba yaba amadi tha kaya lebruba matungda handakta amuk Senapati District Headquarters da miyamgi numit amasung ching luchingba singi numit amuk hanna panthokpa haukhiba aduni sarkargi thabakbo miyamgi thongjilda puraktuna miyamda kanabakiya phanghannabagi pandamda panthokpa miyamgi numit thoram Senapati Zilada maipakna panthokhiba aduda Chief Minister Mashamagna nungaiba phondorakli National Road Safety Month Senapati Zilla dasho panthoktuna miyambo bahap tahannaba thoram kiyashinki Laibak asidagi TB laina muthatkinaba amadi miyamda laina asigi maramda bahap tahannaba thoramshu panthokhi Senapati Zillada Maujati gi oina ahanba voice hunt choina mai khunoda December kunmathoi da panthokhi punna competitors 28 na sharuk yabada mi tara mathoina grand finale da athoi ahen tanaki maduda Khrzini Anachalai Rachel Aru amasung Kaiso Kainana first second amasung third taki first taki bi Khrzini Anachalai gi voice matek ama Voice Hunt adu Mau Music Association MMA na shinbene Manipur gi atai mafamda tawbugumna Senapati Zilla dashu Manipur na statehood phangkhiba gi Yangkhai Marishuba Kumonthoram District Headquarters da panthokhi Thashi gi kunmari da Kendra gi Minority Affairs Fisheries Animal Husbandry amasung Dairying gi Minister of State George Kurian Jilla asida laktuna tongan ba chawkhathorangi project sing amadi institution sing yengsinki Minister na khul gi luchinba singa su wari shanaki Tungda mana chair lauduna jila duda paikhatliba flagship program sing amasung scheme kya implement tawbagi matang dasu official singa khannaki ngarang maksu laibak asigi humputarap taruk shuba Republic Day District Headquarters amasung Sub Divisional Headquarters singda panthokhi Mahairoi Police amasung Security Force gi ningthijaraba March Past Parade amadi jila sida leiba tungan ba jati kamluk kya gi nat gi jagoi ishai kya na Republic Day thoram gi mapung oiba shaktam oikhi Mathau ningthina tauba official kayada mana piduna ikai khumnaki Senapati Zilla dashu haujik angangsing anoba academic session hauduna school college kanaba haure amaromda kahena ingbagi phibam ama leibisina jilasi gi miyamda ingbaga mari lainaba ana aye kya thokpagi akiba adumak leiri aduna makai asumda health department na khara henna meeting changbiba chumi Loinana miyam nasu masha mashana ingbagal mari lainaba lainasing ngakthokchanaba masha mashana henna horna jaba tangai phade
amabu oire anoba chahi 2025 lakpasina jila sida henna chaukhutpa nungai yai phaba amashung nada yektaba yai phaba chahi ama oirashino